Akasbani Imphal Ngangbam Nganthoi na pau pajari ahanbada maru oiba pau Security Force na ngarang tampaki jila singda thiba humbagi thabak sathabada yamlaba khusu khulai kya yauna tongan ba lal hulub ki miyoi sing phagatle tarama thoirak suba malemgi yoga numit palan thoram hayeng pangthokna ba sem sare amasung Pradhan Mantri Narendra Modi Croatia Canada amasung Cyprus ki khongset loira duna ngarang Bharat ta halakre Raija sigi sing amasung tampaki jila singi tongan ba mafam singda ain kaiba amadi pamdaba thodok sing thoktana bagi damak security force ki maikaidagi lokhat payaba akan ba section thorang sing leptana lokhatli hauki ba pungkun marida security force na Imphal West jila gi sekmai police station na konba haibonglong singi mafam singda thiba humbagi thabuk sathabada yamlaba khusukulai kya phagat pangamle police ki pauna hai thiba humbagi thabuk sathaba duda magazine yawba semdoklaba 303 rifle ama single barrel rifle ani 7.62 gi kapa yariba maru taramathoi 12 bore gi kapa yariba maru tara detonator yawba high explosive grenade ama detonator yawba Chinese hand grenade ama high explosive MG3 grenade ama 7.62 LMG magazine ahum insas rifle gi magazine ani BP cover ahum yauna polam kya marum phagat pangam khi amarom da Imphal West jila gi wangoi bazar dagi aina thingkhraba lal hulub RPF PLA gi miyoi ani Manipur police na ngarang phagat pangam khre makhoi dagi mobile handset ani wallet ani Aadhaar card ani amsung TBS Jupiter scooter ama phagat pangam khi Technopol jila gi border pillar marphu taret ki Indo Myanmar border gi mafam singdagi aina thengkhraba lal holop UNLF ke gi miyoi ama amasung Pripak Pro gi miyoi ama phagat pangam khi Kaksing jila gi sekmaijin khunau dagi security force na KCP PWG gi miyoi ama phagat pangam khi Mak tampaki misa miyam mobile dukan oil pump amasung hardware dukan singdagi namduna sel khongat pada senaba miyoi ni All Naga Students Association Manipur ansamna sinduna Martyrs mapan gi mafam dei kai khumna ba utpa tarani thoirak subaning sing thorum ngarang pangthokre thoramadu Chandel jila gi Kapan khulda leba ansam memorial park ta pangthokhi bani thoramadu da Naga CSO singam sung mahiroi lup singi lusing masing nei kai khumna ba utkhi Malemgi yoga numit thoronggi saruk ama oina Assam Rifles na sinduna yoga for one art one health thoronggi manung chana raija sigi tongan ba mafam singde yoga gi thorom pangthokre thoramadu Surachandpur jila gi tongan ba mafam sing yauna tai mafam singda pangthokhi thoramadu hakchang pungning wakhal phana thambana khunaida nungayai phaba purakani haiba paujal sandoktuna pangthokhi bani Bharat Sarkar gi Shiksha Mantraloy na sinduna sahi ahum dagi nipan phawgi manungda leba angang singi oiba Angangi Saireng Restoring Bharatiya Rhythms Poem for Young Children gi thorom pangthokani Masida saruk yaning ba sahi ahum dagi nipan phawgi manungda leba angang singna Manipuri lol yauna English ta iba Bharat ki lol kuni thoida athoi hen tanagani saruk yaning ba singna thasi kunthra phawda form pisilakpa yagani natragana innovateindia.gov.in da /balpan ki kavita /website asida form thajilakpa yagani hairi Tabiri ba pause Akasbani Imphal dagi ni Leiba asigi lam koiba singi masak naiba mafam chama amasung kala sanskriti ga mari leinaba maruiba mafam yangkhaida culture mantraloy gi makhada tarama thoirak suba malemgi yoga numit palan thoram pangthokna ba sem sari numit asigi mapung oiba thoram ayush mantraloy na sinduna hayeng Visakhapatnam da pangthokani thoram asida Pradhan Mantri Narendra Modi saruk yagani Marak asida culture amsung tourism Mantri Geetchandra Singh Shekhawat na Rajasthan gi Jodhpur da leiba aitihasik oiraba Nehra Graha Fort ta pangthokpa yoga gi thorom da saruk yagani Malem gi yoga numit palan thorom asi UNESCO gi World Heritage Site sing Assam gi Sarai Lio Maidham Gujarat ki Rani ki Bhab amasung Dholabira Karnataka gi Hampi Patarakal Madhya Pradesh ki Sanchi Stupa Khajuraho group ki monument Odisha gi Konakta leiba Sun Temple Maharashtra gi Elephanta Cave Tamil Nadu gi Birhat Bisbara Temple amasung Tanjavur da supang thokani Pradhan Mantri Narendra Modi Croatia Canada amasung Cyprus ki khongset loira duna ngarang Bharat ta halakre Sri Modi gi khongset ki manungda India amasung Croatia na India European Union Free Trade Agreement yauna lam kaya da wari sanakhi Bharat amasung European Union gi marakta tengbang na ba henggerhanduna
हेना फबा मरी थमनबा होनबदा क्रोएशियाना सौगली हाइना फोंदोखी मांगना क्रोएशियादा लेरिंगाइदा लेबा अदुगी प्रधानमंत्री एंड्रेस प्लेनकोविक का उनदुना म्यूट कांगबुगी थाकता वारी सानाखी ngasi phongba pause singi maroiba pausingi damak hauji Khaidem Geetchandra leire Geetchandra Thagachari Nganthoi Bishnupur jila da law suduna leiba lawmi ama nongmai na panduna sokibagi pau Rajya sida COVID positive oiba migi masing hengalakpa amasung BJP Manipur Pradesh ki President Sardana Party sigi National President JP Nadaga unaduna wari sana kibagi pau yauna tungan pausin ngasi Manipur da phongba pause singi ahanba lamaida maroiba pausing oina phongnari Nongmai kablak bagi thaudokta lawmi ama sokibagi pawasi Sanga Express Manipuri amasung English edition Pongnafam People's Chronicle Naharol gi thaudang Sana Laibak Huyalan Pau Manipur Mail amasung Tamenglong Times chauna pawse ayambada tongan mamongda headline tawduna phongnari pawasi Naharol gi thaudang da SSB bunker dagi meter chahum tamak lappa mafam dagi kuki khulai paiba singni singnab singna nongmai kapsilakpada masagi lawphamda thabak suduna leiba halama sokle Governor Security Advisor Laktrabadi total shutdown lautholagani haina banner headline tawduna phongli Popular Government ama lehen pham thok I haina Speaker Saitabertana phongdoki wapam Sanga Express Manipuri edition ya han balamaida maruiba pawoina phongli pawasi Hills Hornbill Express Ganphu Mail pawse sing asidasu tongan mamongda headline tawduna maruiba pawsing oina phongnari BJP ki President Sardana National President JP Nadaga unakre President rule lauthok halaga anauba government ama semnabagi maikeida sangsinbagi mami tari haiba pawm so ponpham pawse gi ahan balamaida maroiba pawoina phongli ansamna martyrs singi mafam de kai khumnaba utuna tarani thorok suba remembrance day pangthokre haiba pawm so People's Chronicle pawse gi ahan balamaida maroiba pawoina phongli pawasi Hills Hornbill Express dasu tongan bamongda headline tawduna phongli India da COVID sandokpagi chang hantharak labasu Manipur dadi hengalakle nauna miyoi tarataruk positive oiduna apunma masing yankhayum doi sure haiba pauna sanalaibak pausege anisuba headline tawduna phongli Ahmedabad plane kaibagi tawdokta Leikhidrabi lamnum themge hakchang kangpokpi yaurakre Leikhidrabi Ngangbam Nganthoi ge hakchang di khangdri haiba paw huyalan paw pausege ahanba lamaida maroiba pawoina phongli Governor na chair lauduna pangthokpa mifamda education system review tawkre haiba pawmusu pawse asimaki ahanba lamaida maroiba pawoina phongli Abdul Qadir Mihat ka mari lainana governor ga unakre January ba mi phadriba phawba asiba masa laukhiroi haina JAC na phongdokkiba wafam amasu ponpham pawse gi ahanba lamaida maroiba pawoina phongli India da English loan ngang basingi ikaningai orak lagani haina Home Minister Amit Shah na phongdoki bo wafam amasu sanalaibak pawsigi ahan balamaida maruiba pawoina phongli Wangkhai lambi uful nungjeng port hole marakta accident no wai chaide haiba pawmusu Sanga Express Manipur edition ge anpil kalamda maruiba pawoina phongli Tanker diver singi khongjang handokre haiba pawmusu pawse asimaki ahan balamaida maruiba pawoina phongli Nganthoi Thagachari Geetchandra aroibada maroiba paw amuhana Security Force nangarang tampaki jila singda thiba humbagi thabak chathabada yamlaba khusu khulai ke yauna tongan ba lal hulup ki miyoi sing phagat le tarama thoirak suba malemgi yoga numit palan thoram hayeng pangthokna ba sem sare amasung Pradhan Mantri Narendra Modi Croatia Canada amasung Cyprus ki khongchat loira dunangarang Bharat ta halakre Paulo Jare